State asi President Rulak Rabamatunda, coming operation Chatabaki Chang Yam Hengalakli Fab Punbagi Oiba Tong asi no Munomi Hengalakli, Masigum Laba Matamasida. Suspended animation Lautuktuna. President Rulgi Makada, Manipuri Handak known appoint Torakiba, Governor Ajay Kumar Bhalagi Maikidigi, Secretary of Famduna Manipuri in a lady Balenga Asi Chalaibe Haurbaga, Numit Nigi Manungda, illegal Uina, Lakiba Khutlai Pikhatlaknaba Pikhatlaknaba Madu the Pikhalak Patara Makugi Matak the Kariguma Charcha Mata Tauri Kariguma Madu the Pikhatlaknaba Taragadi Madugi Matunga Faba Taragadi Maduki Oiba consequences like Ken Haiduna Akanba warning Torakli. Nakalamurum Manipur Sungam Kai Oiduna Ladybab, Indiagi, Tangaduna Yum Tangaduna Ladybab, Myanmar Haidiba country as Gimatam Queen at the Lakliba Civil War Asida. How Kibomatam Karasida US the Anobo President Amasin Krabomatung Asida. Myanmar in a civil war as the military Huntagi Maikedi Adukimati Yamna Kan by airstrike Yamachataduna, rebel group ni Haidiba PDF Amosumakuya Puna Chatpinariba Kambu Kayasing as Tapna Tapna Taktorak Pagi, housing as Military Huntana Adukimati Yamna Mabagal can collectuna, area Kayaman known a recapture Torpagi Oi but Huluxing lady. Housing Masigum Laba Matamasida. Manipuri in say any wrong Fazilaka Roba Kangluki Irang Haiduna Center, my Kadi Tatan of Dukuna likely by Muyama, Secra, Muyama, like from later Duna Cochin Duna Lane, but Irangasi, Lushinabagi the Makta Honabata saying the Horoclabra Haibo Wangasini. Kudimupuano video Madamuka and Taram luxury. Nothing as I could Manipur Haidiba state as CEO in a president rule like to a governor, my Kadi military Gimaiki, Langakpa Hokraba Matunga Sida, state as CEO in a Lakliba owned by Amazon Yumtang Naduna Lady, but Myanmar Haidiba country as CEO in a lady of crisis as Gimatang the Korean Ministry. Yanan mother Indiaga Yumtang Naduna Lady, but Indiagi in Southeast Asia, which at Nabagi the Maktalambi Amoidi, but gateway in Haidiba Yumtang Nadiba, Myanmar Haidiba, country as the Tokliba, crisis as Gimatang the Ministry. Nothing the Myanmar Haidiba country as CEO in a lady, but crisis civil war in Haidon of Fondok Nadiba Khutlai Pikhatlaknaba Maikidigi. Democracy the Makta Land Tinglari Haiduna. Military in a lady government Matak Land Horiba Amazon. Housing Myanmar rule Todun lady, but military Huntagi government as Sigi Maikidigi. US no support over national unity government ki Makada lady, but PDF Haidiba Landmi Amazon Moko Punachat Pinariba Kangusing Asibu, terrorist ni Haiduna Mokogi Matak, Akan Mamakani strike Amachataduna Mokoyasi. Takong bagi damak to na bada adukimati yamna chawna thengnari balan from asida yumthang na ba country ama oibada natana hai riba mafom asi fawduna Southeast Asia chatna bagi damak te India gi oiba project ke ama leiba amasung Northeast India asibu connect tawna bagi damak ta Kaladan project haiduna adukimati yamna chawna paisa ke ama thadaduna leiba project ke asing asi leibani India gi oiba interest adu fangna bagi damak ta Myanmar gi oina leiba crisis asida India gi oiba thawak thawng ke ama leiramgani haiduna expert ke ama adumak phongdokna ribani masigum loba matam asida Manipur Haidiba Indian territory Manungda Ladybab state Asida, Adukimati Yam Chow, Irang Matok Sulu Lushin and a Ladybab Asida. State as you in a Ladybab civil society Amasum Kalmakaki, Muyaki, Maikadigi. Myanmar the Ladybab Irang Asida Indiagi Maikadigi, Karigumakara Fangna Bagida Maktam Manipur Irang Asibu Lushin Handana, Adumak Tamdana Masida Kudong Saba Lobugimo Amada Pongduktuna, Adumak Langaribani. Adubu housing Myanmar in a Ladybab crisis Asida, a home Makara Urakre. How keep a mangi matam kara Asida? US na support tawriba NUG government ki maikadigi makoina linkaliba PDF haiba lanmi amasung makogi punna chatpinariba kangbusing asigi maikadigi Myanmar gi mafam kaya ama capture tawrukpagi oiba thabak thawng kaya ama laiki USA ki election pangthom dai gi matam adwaida election result out oiraba matungda anoba president laktringai gi matam aduda lanfom asi yamna kankhatkibagi mami amasu adumak laikibani Adubu US ki anoba president on Donald Trump na lakraba matungda Make America Great Again haiba initiative asina maram oiduna Atopa countries in the US na Canada bada paisa thada ba adu kakthana bagi damaktani haiduna 90 days ki oina US ki maikedi ki atopa foreign countries in the thadaram adu kakthat ki bada Myanmar ki oina thada riba paisa adu so matam khara ki oina thingsin ki gi wafom leiri Housing Myanmar ki oina thokliba crisis asida masiga mari leina rambiyai leina ramdaba yai tawbatabu haukiba matam khara asida military hunta gi maikedi ki Russia dagi laukiba fighter jet adu sisina duna yamna kanna strike torokpa amasung military gi oina leiriba lan mising asina hana PDF ki amasung makoge punna chatpinariba kangbusing na capture tawduna lerma mafam kaya amasi amuka na laushin bagi oiba thawdoksing lepa leitana thorakli matam amada democratic force ni natragana rebel group ni haina phongdokna riba kangbusing asigi maikei digi attack chathaduna lam kaya ama laushin bagi oiba mong amasung nakal ani maki oina leiriba fibam da yamna manaba power gi oiba mong am da lan thengna duna henjinaba ngamdabagi mong am da leirakpadu handaki matang asida military gi government ki maikei digi
khidang hena khudongchaba lakduna atopa forcing asi backfoot lakpagi oiba moong asida lanfom asigi mayon asi tapna changsilakli khudam oina Kachin state hairiba mafom asida laiba khulai paiba rebel group ke agi maikai digi military hunta gi mathak thaukiba thakaro asida aduki mati yamna kanba attack chathaduna mafum kiyama lawsin bahawrakibani tawbatabu handakti military hunta gi maikai digi Kachin state ki oiba mafum kiyasing asida amukka hana takhairaktura makoina oina dominate tawrakpagi moong ama lairi Kachin state hairiba mafam asida hauji Manipur da laiba miyoi kya amanasu mafum aduda training tawduna military hunta gi mathakta lanthengnaba amasung international border asi cross tawduna masibo landuna chalaba matungda tonganba makoigi against the laiba atopa rebel groups ingi mathakta landabagi oiba thodok kya ama adumak lairibani isamsamna phongdongngi wafom asi handaki matang asida military hunta gi maikeidigi rebel groups ing asi tapna takthorakpa makoina oina mapangal kanba hengalakpa amasung border lanchin duna lan thengnagani haiduna Manipur gi mafum kharada leirama miyosingna chattuna lan thengnariba kene gumnaba group sing asigi maikai de kisu makoina lawshinba pamba particular atopa group singi mafam sing adu yawshinabagi damakta lan thengnariba aduda su changsinba ngamdana mai pakpa ngamdana leirakliba asida songnariba landform asigi anoba mayon ama laklaga raiba wang asini nakalama romda Indian territory oiriba Manipur hairiba state asigi oina chayani faga dorba adukimati yamna chawba irang natragana landform asida handak ikui dringaida ikhang kanghaudana laiba asigi oina leirama chief minister gi maikeri assembly famnumdagi noma walingai gi mathamda Delhi da paisiluraba matungda resign tawkhraba matung asida gi laiba asigi oina leirama government adu tukibana maram oiduna suspended animation da thamjinduna anauba CM ama khandriva fawba anauba lenga ama form tawdriva fawbagi oina hojiki oina leiriba president rule gi matam asida haukiba matam sing asida Manipur gi oina leiriba irang asibu handle tawbagi moong aduda anauba moong manadaba khara laktuna irang asibu tasengna lushingadawrabra haibagi oiba wang kaya ama thorakli haukiba matam sing asida state asiki oina lengak leiringai matamda tampaki oiba mafum kaya amada miyu kya ama faba khulai kya ama faba gi oiba thodokti adumak laiki adubu handaki matang asida president ru lakraba masing matung asida chingi oiba mafum sing da su khulai paiba khara dumak phaba adubu tampaki oiba mafum sing asida phaba punbagi oiba thabak sing asi amukke hena mapangal kankhana changsilakli matang asida nauna appoint tawrakhiba Manipur gi governor oina hauji state asibu lengak paiduna leiriba Ajay Kumar Bhalagi maikei digi hauji asi state asigi oina leiriba armory digi lakhiba kholaising adu numit tare ni fawgi manungda ching amasung tamda leiriba miyosing maikei digi kholaising sizinariba miyosing maikei digi pikhala u haibagi oiba akanba warning ama notice ama thoraklibasi Manipur gi oina ngasi leiriba irang asi chei ani rong fazilakadorobani hairiba irang asi ek haurakpa matamda masigumla Lenga ki oina leiriba security personnel sing state ki oina leiriba security sing asigi maikei digi masigumlaba action sing asi lokhalamba taragadi ngasi leiriba irang asigi fibam aduki mati yamna tamthiriba asi masi fawbudi yoraklamloi haibasi ayambana loinaba phongdoknaribani miyo ki amagi maikei digi Manipur gi oina ngasi leiriba irang asida leiriba sizinariba khulai sing asi fagatriba makai Manipur gi oina irang loisiloi haiba wafam asi phongdoktuna khulai sing lokhatnabagi damakta demand ke ama tawduna adumak laklibani Mamangda state asigi oina lengak leiringagi matamda su state ki oina leiriba khusukholai sing lakhiba miyosing aduda matam thaduna pikhalu haibagi oiba warning sing pikibadi adumak laikre adubu handaki matang asida chahi anirom adukuina demand tawduna lakpa asi tabidraga irang asi loisinabagi damakta thoidokpa action lokhatpagi mahutta adumak yengduna leibagi maongda adukimadi yamlaba security personnel sing asi thamduna laklaga ikhang khangaudana state asida Lenga kaikriba amasung president rule thamlaklaba matung asida yamna kanba moong amada faba punmagi thabak chatharaklaba matungda numit tare ni gi oina warning tharakliba asi tasengna irang asi loisinabagi damakta honarabra haiba wang asini aduga state asida chei ani rong faga dorwa miyu kya ama sirab adukimati yamna amang ata thoklaba matamda hanjin haijaba matamda adumak lakleba security personnel sing asina yengduna laikraga hantaki matang asida khaktam adukimati yamna kanna chingtam animak sida action lokhalakliba asina karigino haiba wang asisuni ngasi Manipur gi oina losinba naidana lakliba irang asida civil society amasung makal makha kyagi oiba miyosingna phongdokpa irang asi losindana thamliba asi kanaba masida interest khara fangnabagi damakta hotnai haiduna phongdoktuna lakliba asi makoigi oina thamliba pandam adu phangkhrabra natragana madu phangba ngamlaroi haiduna losinabagi damakta honarakliba haiba wang asini aroiba oina housing state asi
ꯂꯥꯟꯐꯝ ꯅꯠꯇ꯭ꯔꯒꯅ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯃꯅꯤꯡ ꯍꯜꯂꯕ ꯁꯦꯟꯃꯤꯠꯂꯣꯟꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯁꯣꯛꯂꯕ ꯂꯣ ꯑꯦꯟ ꯑꯣꯔꯗꯔ ꯃꯄꯨꯡ ꯐꯥꯅ ꯀꯥꯏꯊꯔꯕ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯂꯝꯗꯝ ꯑꯃ ꯑꯣꯏꯗꯨꯅ ꯂꯩꯔꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯇꯨꯡꯒꯤ ꯐꯅꯕꯒꯤꯗꯃꯛꯇ ꯑꯄꯨꯟꯕꯒꯤ ꯑꯣꯏꯅ ꯐꯅꯕꯒꯤꯗꯃꯛꯇ ꯈꯣꯡꯊꯥꯡꯁꯤꯡ ꯂꯧꯈꯠꯂꯛꯄꯗꯨ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯑꯗꯨꯃꯛ ꯉꯥꯏꯗꯨꯅ ꯂꯩꯔꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯌꯥꯏꯐꯅꯕꯒꯤꯗꯃꯛꯇ ꯏꯔꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯍꯔꯥꯎꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯋꯦꯜꯀꯝ ꯇꯧꯔꯛꯀꯅꯤ ꯑꯗꯨꯕꯨ ꯂꯝꯗꯝ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯃꯃꯥꯡꯗꯒꯤ ꯊꯧꯗꯣꯛ ꯀꯌꯥ ꯑꯃ ꯊꯣꯛꯇꯨꯅ ꯂꯥꯛꯈ꯭ꯔꯤꯕꯁꯤꯡ ꯑꯗꯨ ꯌꯦꯡꯂꯨꯔꯕ ꯃꯇꯨꯡꯗ ꯅꯍꯧꯅꯅ ꯒꯕꯔꯅꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄꯤꯁ ꯄꯨꯔꯛꯅꯕꯒꯤꯗꯃꯛꯇꯅꯤ ꯍꯥꯏꯗꯨꯅ ꯈꯣꯜꯂꯥꯏ ꯂꯧꯈꯠꯅꯕꯒꯤꯗꯃꯛꯇ ꯂꯧꯁꯤꯜꯂꯛꯂꯤꯕ ꯈꯣꯡꯊꯥꯡ ꯑꯁꯤꯗ ꯇꯁꯦꯡꯅ ꯃꯥꯏꯀꯩ ꯈꯨꯗꯤꯡꯃꯛꯇꯒꯤ ꯈꯣꯜꯂꯥꯏ ꯂꯧꯈꯠꯇꯨꯅ ꯁ꯭ꯇꯦꯠ ꯑꯁꯤꯗꯒꯤ ꯏꯔꯥꯡ ꯑꯁꯤ ꯃꯇꯝ ꯈꯨꯗꯤꯡꯃꯛꯀꯤ ꯑꯣꯏꯅ ꯂꯣꯏꯁꯤꯜꯂꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯀꯥꯡꯕꯨ ꯈꯔꯗꯒꯤ ꯂꯧꯈꯠꯂꯒ ꯀꯥꯡꯕꯨ ꯈꯔ ꯊꯝꯍꯧꯒꯗ꯭ꯔꯥ ꯍꯥꯏꯔꯤꯕ ꯋꯥꯍꯪꯁꯤꯡ ꯑꯁꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯄ꯭ꯔꯖꯥꯁꯤꯡꯒꯤ ꯋꯥꯈꯜꯗ ꯑꯗꯨꯃꯛ ꯆꯨꯗꯨꯅ ꯂꯩꯈꯤꯒꯅꯤ